Harol gi thodangda MMTU na high ST list ta chalhanna ba recommendation tha driba makhai mikhal da charuk yaroi Mitei bu schedule tribe list ta chalhanna bagi matangda state lengang na recommendation tha driba fawba election amata da charuk yadaba amadi bot hada bagi thabak amata tawdana ba firep laure haina mitei tribe union MMTU na phongdorakli Hiramasi gi matangda ngasi nungchil Soibam Lekai Wangkai Kunauda Loop Asigi Office the Pangthokpa Paugi Mifam Amada MMTU gi Youth ki Wing Convener Hobizam Surjina Hai Mikhal Amatada Yaudana Ba Laukiba Firep Asi Wakalon Manaba Miyoi Shingatana Rabamatung Amadi Tungi Mirogi Dama Khalaga Loop Asina Laukibani Mahakna Makhata Raduna Hai Mitei na Indian Constitution gi Article Chahunga Nifunithoi Clause 1 Matung Inna Schedule Tribe List Chalhanna Ba State Government na recommendation Thabina Ba Haiduna Sahi Taranithoi Hena Makhal Makha Kaya gi Khongjan Changchinduna Lagli Achauba Khongchat Kaya Amadi Miyam gi Mikhal Kaya Pangthoktuna Warep Lauraba Matung Center Amadi State Kilengak Mapu Singda Pishinduna Amadi Takshinduna Lagli Adobo Hojik Phauba State na recommendation Thabidana Lady Center Government na State Lengak ta recommendation Tharaknaba Khanghalakpa Leirabasu State Government na Khangsinnadana Amadi Thausadana Hojik Sutumina Lady Mitei na ST list san bahaibasi court na lekpadaba natte haina MMTU na munna khangi tawbatabu Indian democracy da judiciary asisu ahum suba pillar gi manungda amani masi leiri haiba citizen khuding na kaukthokpham thokte me ahum tagi thorak leba hana sunabagi irang marak asida mitei na ST list chandaba yade haiduna khongjang kaya makhata na changsinki madugi saruk ama oina mass miscall campaign ama chathaki amadi mioi lak mapan hena support tawraki haina sumahang na makha takhi handak pangthokiba assembly mifam aduda bukhatuna khana binaba amadi recommendation thana ba haiduna MLA minister kayagi mafamda chatuna haijaki madugi mahai oina MLA kharana house da pukhat piraki adubu lengak pairiba mari leina ba house ki leader amadi minister amatana pakhum pi khidabana miyam gi apamba amadi ngakpi gani adudi oikhidre Taliba demand asi lengak pairiba makhoi gi maral mathum munge amadi nakhoi gi hak munge haibanate masi aikhoi gi phangpham thokpa hakni nakhoi na miyam gi mihut oirubagi lofom thokpa thodang adu lobiu haiba khaktani masi punamak asina maram oiraga asuk kanna hona jariba amadi hingbagi identity punamak murosilakle tampaki lamda subnagi chada ahum khakta khundariba majority oiba kangrupni hainariba Khangen pham yauraba mitei kanglup asina miyamgi mihut khanbada saruk yaba thoklibra chahi humpudara humdoigi hakmat khibagi laman state amadi center government na compensation pibi gadabani haina su phongdorakhi mahakna makha taraduna mitei na ST list ta channabagi state lengak na recommendation thadriba fawba election amata da saruk yadaba amadi bot thadabagi thabak tawdaba haina MMTU na warep Asi laubani MMTU na election thingbagi hak laite amadi vote pidanaba campaign tawbagi mathau tade citizen ama oibagi hak adu phangdraba amadi hak tanjabagi tanja pibidraba mafam aduda aikhoigi ngakpigani aikhoigi mihut khanbagi mathau tadre lauragliba firep asida lengakna amadi miyamna waraubi danaba mahakna phongdorakhi